ꯑꯩ ꯂꯣꯏꯁꯟꯗ꯭ꯔꯤ ꯍꯥ 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 ꯃꯆꯥꯅꯤ ꯁꯨꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯍꯣꯔꯦꯟ ꯕꯣꯔꯅ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯄꯗ ꯂꯥꯏ ꯈꯨꯔꯝꯕꯗ ꯆꯪꯒꯗꯕ ꯂꯩ ꯈꯔ ꯍꯦꯛꯏꯅꯦꯕꯀꯣ ꯀꯨꯟꯗꯣ ꯍꯦꯛꯏꯁꯤꯁꯨ ꯕꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯃ ꯂꯦꯡꯗꯕ ꯌꯥꯗꯦ ꯑꯩꯅ ꯑꯍꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯦꯛꯏꯅꯦꯕꯀꯣ ꯃꯌꯥꯝ ꯎꯄꯨ ꯃꯍꯥꯗꯦꯕꯇ ꯀꯠꯄꯒꯤ ꯁꯒꯣꯜ ꯍꯤꯗꯥꯛꯀꯤ ꯂꯩ ꯅꯠꯇ꯭ꯔꯥ ꯃꯁꯤꯁꯦ 이베 서고 히다키 레이니 거세 부마디앱다 katnaba lai khuramba matamda se hapadi 부마디앱나 harauye aw video kapu honamda leinanda dore chakge angasing sanari ayuda chengira nam tawre 뭐 모르죠. Cái nó mà nó mất nó sẽ chỉ tốn chịu mà sao sao đây là cái nó lấy用tạt tạt ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯒꯤ ꯊꯣꯛꯑꯦꯕꯀꯣ ꯙꯃꯥꯟꯒꯤ ꯃꯃꯥꯗꯣ ꯃꯅꯤꯡꯗ ꯂꯩꯌꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯌꯧꯔꯦꯕꯀꯣ मोई लाई खुरम्बा लोरे देखो मंदिर लाई खुरमी मा हल्ले उन्मा खोंग सिदी नारे होजिकता थारी कब से हुआ बा नंग बा गाड़ी थोमी नहीं रा गाड़ी थोई बा चा थबोगा थे लुहोंग चलोइद्रो आई लोइसंद्री हा 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 रमान केरी हौजिक बोर केरी मयाम माय माबाय चुम ले लो
이게. 폰 그렇더니 소리 걷어보고. 비저야, 사실 그냥 하고 가보라. 세마 돈다네 그냥 남자라 이제. 제 안젤리, 넌 텐비러게 그만 더 놀이. ai 꼬리 팽을 놀러 나오라. 나 꼬리 팽을 놀러 나오자. 소중이지. 머리 같아. 야 이제. mấy đứa nó bây giờ có bự lắm. 비룡님 팔게네. 뭔가 잘라. 야, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯦꯕꯀꯣ ꯒꯥꯔꯤꯗ ꯑꯗꯣ ꯊꯣꯔꯛꯄꯗꯗꯤ ꯚꯤꯗꯤꯑꯣꯗꯣ ꯂꯧꯍꯧꯗ꯭ꯔꯦ ꯊꯦꯡꯃꯟꯕꯗꯒꯤ ꯁꯣꯝꯗ ꯃꯅꯥ ꯁꯤꯖꯜꯂꯦ 이건 아니 100원도 주시나? ꯑꯩ ꯇꯧꯔꯛꯑꯒꯦ ꯃꯃ ꯈꯨꯠꯇ ꯊꯝꯃꯣ ꯐꯝꯃꯒ ꯑꯩꯉꯣꯟꯗ ꯆꯪꯈ꯭ꯔꯕ 우리 가리기 하면 잡아도. ꯃꯣꯏ ꯃꯅꯥ 이 손들어 있는 거? 땡겨. 손안 잡아. 야야. 섬 가정에 내 잡히면 안 돼. 한 더위 하이. thiêng hai đồng gì đi 빙은 딱 khẩn đấy khẩn 빙. nó được bây giờ ấy nữa. Sẽ phòng. Ấy vừa vừa chừng này. Cái giấy này mà không phải cái này không phải. Không nên hỏi. Không em hỏi nha. Vừa lên nè, ấy bị màn hình đấy. Hi hello Hi Mana? Itu dia. Itu tembak tamaga. Itu tamaga itu. Say hi hello 와 여울에 그만 여울에 볼까 그나게 그만기 부마데 만디도 이렇게 볼 그만기 मैम यौरे बको खुजी थाफम ने बको धमान थाफम रेस ले साबी से खुसे कोई धमान थाफम द ले बको पथारी हमजी लु से आई मेकअप से खुचेन तो बी ने बा चलो लाओ Masani rồi hồi đó năng chiến gì vậy cái ấy xuống nè chiến gì vậy cái anh đang coi đây hắn orange yellow cái xíu giờ đâu nhiều quá gì à gì dhaman makeup tao rồi mà sai đâu coi cái touch up tao rồi có làm rồi nè thật thank you. Tôi nhận xe. Để sao biết sao từng giờ ngồi xe mù là suy gì ngó. Anh đang ngồi xuống ngó hồi lì anh là heroin. Tôi vào lán rồi. Tôi vào lán. Sao biết cô này phẩm này là pizzeria có gì? Copy. Aku sudah. Le sabi nga kani phadu dyan mo. Ay video ne, video mo la. Video ka bom dare. Siya phajana se hi. Phajana. Je, nema. Khi nào thì Luhongba 여우래 봐.
ꯆꯥꯅꯔꯤ ꯍꯥꯎꯕ꯭ꯔꯥ ꯃꯣꯏꯒꯤ ꯌꯦꯟꯖꯥꯡꯁꯦ ꯃꯊꯦꯜꯁꯦ ꯃꯤ ꯂꯛꯄꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯔꯦ ꯑꯩꯒꯤ ꯇꯧꯋꯦ ꯆꯥꯏꯒꯦꯀꯣ ꯑꯗꯨꯗꯤ ꯍꯥꯎꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯄꯤꯔꯣꯅ ꯍꯥꯏꯂꯣ ꯐꯣꯟꯗ ꯀꯩꯅꯣ ꯆꯠꯂꯝꯃꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤꯀꯣ ꯑꯃꯃꯝ ꯂꯩꯁꯥꯕꯤ ꯋꯥꯕꯅꯤꯅ ꯑꯗꯨꯝ ꯅꯃꯥꯟꯅꯕꯤ ꯑꯣꯏꯅ ꯌꯦꯡꯉꯒ ꯐꯨꯗꯅ ꯅꯃꯥꯟꯅꯕꯤꯁꯤ ꯂꯩꯔꯦ ꯋꯥꯕ꯭ꯔꯥ ꯋꯥꯕ꯭ꯔꯥ ꯍꯣꯏ ꯃꯧ ꯂꯥꯛꯄꯒꯤ ꯍꯣꯠꯅꯕꯗ ꯃꯤ ꯏꯆꯦꯃꯟ ꯑꯣꯏꯒꯗ꯭ꯔꯕꯅꯤ ꯍꯜꯂꯒꯦ ꯇꯧꯔꯦꯕꯀꯣ ꯒꯥꯔꯤꯗꯅꯤ ꯑꯁꯣꯝ ꯆꯠꯂꯔꯣꯏ ꯌꯨꯝ ꯌꯧꯔꯦ ꯁꯣꯝꯗ ꯏꯃꯥ ꯍꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯁꯣꯝꯗ ꯂꯩꯔꯝꯃꯦ ꯃꯥꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯌꯥꯝ ꯏꯆꯥ ꯑꯣꯛꯄ ꯊꯣꯛꯆꯜꯂꯛꯏ ꯑꯩ ꯏꯆꯥꯁꯦ ꯑꯩꯒ ꯀꯥꯞ 2 ꯍꯦꯟꯅꯩ ꯌꯨꯝ ꯌꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯃꯣꯏ ꯃꯧ ꯊꯤꯟꯕ ꯂꯥꯛꯄꯒꯤ ꯀꯩꯅꯣ ꯇꯧꯔꯅꯦꯕꯀꯣ ꯁꯤꯡꯕ ꯇꯥꯔꯅꯦꯕ ꯁꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯦ ꯁꯤ ꯃꯦꯀꯞꯁꯦ ꯑꯩꯅ ꯇꯧꯔꯤꯅꯦ ꯐꯖꯗ꯭ꯔꯥ ꯃꯤ ꯎꯏꯁꯜꯂꯣ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯃꯤ ꯎꯏꯁꯜꯂꯣ ꯃꯤꯗꯨ ꯄꯥꯡꯊꯣꯛꯑꯣ ꯁꯣꯝ ꯁꯥꯏꯗ ꯌꯦꯡꯉꯣ ꯈꯨꯄꯥꯛ ꯂꯥꯛꯑꯅꯤ ꯇꯨ ꯌꯧꯔꯛꯑꯅꯤ ꯅꯣꯏ ꯁꯣꯏꯔꯣ ꯖꯥꯝꯅ ꯁꯤ ꯌꯦꯡꯉꯨ ꯁꯤ ꯃꯤꯃꯤ ꯐꯖꯕꯅ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯕꯅꯤ ꯁꯤ ꯃꯤꯃꯤꯅ ꯐꯖꯕꯁꯦ ꯉꯁꯤꯁꯦ ꯁꯦꯡꯕ ꯑꯩꯒ ꯉꯁꯥꯏꯅꯦ ꯀꯦꯕꯗꯗꯤ ꯈꯪꯉꯕ ꯃꯥꯅꯅꯦ ꯏꯅꯝꯃꯁꯤꯅꯅꯦ ꯈꯪꯉꯕ ꯃꯥ ꯀꯦꯕꯗ ꯑꯩꯅꯦ ꯃꯤꯁꯤꯡꯁꯤꯅ ꯔꯟꯖꯂꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯩꯅ ꯂꯥꯁꯇ ꯉꯁꯤ ꯍꯥꯏꯕ ꯉꯁꯤ ꯂꯨꯍꯣꯡꯕꯁꯤꯒꯤ ꯂꯥꯁ ꯆꯠꯄ ꯃꯤꯗꯣ ꯑꯩ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯌꯥꯏꯐꯕꯤꯒꯤ ꯃꯆꯦ ꯇꯥꯇꯣꯟ ꯃꯧ ꯌꯧꯔꯛꯇꯣꯔꯦ ꯃꯧ ꯌꯧꯔꯛꯇ꯭ꯔꯤ ꯋꯥꯎ ꯐꯖꯕꯅ ꯉꯥꯏꯈꯣ ꯂꯧꯕꯤꯗꯣꯏꯅꯤ ꯐꯖꯩ ꯐꯖꯕ꯭ꯔꯥ
ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯅꯃꯥ ꯑꯍꯟꯅꯤ ꯃꯧ ꯂꯥꯛꯑꯦ ꯀꯩꯗꯧꯔꯤꯅꯣ ꯑꯩꯁꯦ ꯅꯤꯡꯂꯣꯝꯗ ꯆꯤꯡꯊꯔꯦ